Nagagi lam kanjanaba ban kaukibani FNCC lam khopsin bigi hainabi lebe kuki phurup ki mioi khran nagagi lamda khundaslak degi tangai phodana nagagi lam kanjana bigi dam matam kakta ban kaukibani haina Furil Naga Coordination Committee FNCC na phungdurakli lup asigi media silna thadorok chirol manahai matam sangna naga singa nungsi sana leiminaraklaba Zomi Hmar Lusai Mizo phurup singi mayokta atamnana ban kaupnati hairibu phurup asigi mioi sing amana amagi satnabi ikai khumnaduna khunda minaraklibani adubu miyambu samamna bapuhan bayaba mongda World Cookie Zo Intellectual Council WKZIC amadi Cookie Zo Council KZC haibana singwa aknaba organization khara thulalaga zo miyam pumbagi mahut sinduna thabak tawbagi thawong ama satharakli masina naga miyam na samamnaba pokhali zayanaba skohonnaba naga zomi amasum mizo phurup singi makto wakhal taminabagi tangai padab lehana susirul sina phongdorakli WKZIC amadi KZC na zomi amasum mizo miyam apunbagi mahut sinduna thabak tawribra haina hangladuna siol sina hai asigumba lup singa sina political ge khudong sa balong na bagi damak zomi amasum mizo gi mingsi sinaraga atamnana lam khopsin bagi thorang lakholakliba haibadu khaningai oi zayanaba phibam mase ko hanabagi damak Furil Naga Coordination Committee FNCC na zomi amasum mizo phurup ki lusing singa wari sana duna athuba matamda laikhai tahanba pami lamdam asida tangdurai taba phibam hanjin handuna ing tapa phibam lehanana ba honabada marueba thautang launaba matam punamakta sem saduna leiri hainasu sirol sina makhata na phungdurakli Congress Ratan Thiam laikidabada Modi na awaba phonglak Manipur bu ikaiba pibni Saknairaba cultural personality Ratan Thiam laikidabagi matangna Prime Minister Narendra Modi na ngasi phawba awaba phongdoktabagi thawangsi Manipur gi miyam bu ikaiba pibni haina Congress ki lusingba Jairam Ramesh na phongdokri social media platform X ta thagalakpa warolamada Congress ki lusingba sinahai India gi wena khwaidagi saknairaba cultural personality singi manung saliba Ratan Thiam laikidabada tuan ba maikei digi awaba phungdorakpa taraba su Prime Minister na ngasi phawba awaba phungdoraktaba haibisi Manipur bu ikaiba pibni haina lopam thoi kumja inglisingani ka kungo humdoi gi me hum digi hona kangluki hatna sunaba thautok thoktun laklaba Manipur da Prime Minister na ngasi phawbu sataba amadi Manipur gi saknairaba miyu ama laikidabada ngaihaktang matam kai tholaga awaba phungdoktaba haibisi Prime Minister na Manipur gi miyambu thawoina khande haina utpagi mawong ne haidi Amarom Susampura miyu ema brown sugar sama ko humfugani pan jiri bamdigi miyu ema ganja ki sani ga kunga kona na fugat pangamkre security force na mayai ka pani sagi mayokta sangsilak pa khongjangi sarugam oina tha asigi kunga marida Susampura ma di jiri bamdigi brown sugar ma di ganja ga kona na miyu ni phare hari police gi pauna hai Susampur district ki behang bus parking security force kambuna singnango eba mongda Honda Activa thauduna lakpa miyu ema Pamduna check tawda miyu ema brown sugar gram sama ko humfugo nipan ko na fotki pharaba miyu duna Susampur district ki Tonjang village tagi Hauksun lan phimphu sai yankai gom de ko hari Bangladesh ki ngamkai lan thoktuna Tripura da sangsinduna drak pusinana bo honaramba miyu ni nongmaina kaptuna hatkri mayai kabani sala lonba miyu ni nongmaina kaptuna hatkri amana aruba phibam de leiri hari hairi pathaudo si hauki basagol senumiki numidangda Tripura amadi Bangladesh ani gi ngamkai gi sarku thokibni border security force BSF Tripura frontier gi paunhai numidadu gi numidangda mayai kabani nisala lonba kangbu ama Bangladesh ki Feni district gi Tripura gi Belonia subdivision ki manung sanba amjat nagar tamna masing yamluba nisa wen sijanaba bigra tablet sing pusinana bo honaraki miyoi sing adu sarakna taradagi taraga manga phawbu suguni hari miyoi sing adu India da leiba drakla lonwa miyoi sing loinana miyoi sing makoina India gi ngamkhai manung da sangsilakna bo honarakna mafam adu ngak senbagi tabak toriba BSF ki kangbuna nongthakta blank fire round mari manga kapthoktuna tanthokna bo honaki maduru drakla lonba sing aduna BSF tamna nungna thajilakpa yauna numai kapsilakpadagi BSF ki kangbuna masa ngak thoksana bo numai kapada miyoi ni siki miyoi mana sokhibne hari Malem sida lairiba kanglup phurup singi culture amadi lon khangmagi tangai fadaba lei Professor Sandababu Malem sida lairiba tuan ba kanglup phurup kya khundari asigumba kanglup phurup sing asigi culture amadi lon asingba kaya si khangmagi tangai fadaba lei haina Danamanjuru University ki Vice Chancellor Professor W Sanbabu na photokre ngasi DM University ki makhada leiba DM College of Arts ta
Language and Indigeneity haiba hiramda nominally sathakadaba International Hybrid Conference hawdokpagi thoramda phongdokhibani. Conference asi Manipur University English Alumni Association gi tengbang loinana DM College of Arts ki English Department na college asi gi internal quality assurance sel kusamnadana pangtokani. Thoram asi ga mari lainana Professor Sanbabu na makha taraduna Malayam sida lairiba kanglup phurup singi culture amadi lual khangdana global market place ta saruk yaba amadi hingma ngam raiki ngasi pangthokiba thoram sida DM University ki professor retired scholar sing Thailand gi North Siang Mai University ki lakpa miut sing yauna laipa sigi atai state sing West Bengal Tripura sing University ki lakpa professor amasung research scholars sing bakaya su saruk yakhi eri Ningol khut Manipur gi tare suba mapok kumon ga loinana mana sing lantokhrei Nupi IEB sing gi lup Ningol khut Manipur wangjing sapong lakhiba gi tare rak suba mapok kumon thorong ga loinana lup asina piba tungan ba corridor gi mana sing lantokpa gi sing lem laba thoromama ngasi wangjing da leiba corridor sanglena pangtokhrei lamdam asigi saknai rabi IEB khaidem Pramodini ki photo da haikal lekat tamduna hautoki bangasigi mapoko monama sumana lantopagi thoramadura Sahitya Academy New Delhi gi Manipur Lol gi Advisory Committee gi hanagi convener Nongmaithim Kiran Kumar athoba mithung Ningol khut Manipur wangjing gi poktak loi IEB Yengkhom Indira na thorama puduga Corridor Sandulu wangjing gi President Tongbra Babulal Laikol gi hanagi President KSS Subadani Manipuri Sahitya Parishad Thobal District Masagi Vice President Yumnam Mahendra Kumar na ikai kumnaba mithung sing oina saruk yakhi handakta laikhidrab lamdam sigi tanglaba mapari theater director Ratan Thiam gi mafam nasu mini ani tumina leptun awab pungdok puludana gok nondun ikai kumna botki ngasigi thoramadura lanthoki ba corridor ki mana sing amasum mana pangki ba ai bising adudi lemjaningai oiraba khaidem pramodini ningsing corridor mana gina masin tungkhalak libi ai bi yumnam wanglen thoi bi da lanthoki mana asi saknai raba ai ba moirang tep Rajendra na katpani lemjaningai oiraba yumnam kaina hal ai ihul sakhang mana gina saknai raba ai ba moirang tep Rajendra na thoki mana asi ai bi yumnam utambalana mahaki laikhidra bi apok gi mingda katpani lemjaningai oiraba mana ani makta sial oina lupa lising manga sakhang siam asum lengan phi amam yauri thoram gi sarugam oina Ningol khut Manipur wangjing gi IEB ani yumnam Devajani amasum yumnam Isai hanbi ani busu lemjaningai oiraba khori leima henthoi bi mingthol piduna ikai kumna botki ngasigi masigi matak thoram gi manungsa na hoki pasahida tungan ba corridor gi mana phanglakhrabi Ningol khut Manipur wangjing gi thomi IEB ni khundongmam gunamani amasum Yamuna Larenjambu su harauktiam oktura pun tabotki Panmaya beri Ningol khut Manipur wangjing na nupi IEB sing hena tholok na ba panam thambaga loinana corridor gi lam hena masik manga leiba magul leiba corridor gi pothok sing pothok na ba panam thamli tare supa mapok kumon thoram Europa sida lup asigi punna IEB yangkai gi matakta leire hadi ngasigi thoram aduda corridor bu pamjaba nungsiba IEB kayana su saruk yakhena su pawsta makhata na phungdorakri Hauzik oina di miyam pau si matang sa lusinjarage masu makata ba nauba update miyam punang ngay minasena channel sige makirigi miyang ipam da makata na tamjari makata ba nauba update miyam punang ngay minasi